Antioxidant ki chang wangna yawba gajar, beetroot, green tea, yubi mahi, haikru mahi thakpana, inflammation hantahanba amadi, collagen puthokpagi chang hengathanbada natana unsada hydration pidana, thot nauba unsa makhal ama ohali haina akhangai singna phungdorakli. Akhangai singi report matung inna unsa fajaba haibasi chari vichinjak adugi makha yamna poli. Gajar amadi beetroot ani yanaraga sempa mahida, sing mahi khara haptuna thakpana, gajar da yawba beta carotene na miyoi bagi tissue sing repair tawbada mating pangi aduga beetroot na hakchang detox tawbaga loinina e ki khongjel hengat hali green tea da champra amadi khohi haptuna thakpana masida yawba catechin na inflammation thokpa hantahan baga loinina nungsa ki maisa na unsa ka thekpa duso ngak thokpa ngami Chakhaw hanglingai matam natraga workout toraba matungda yubi mahi thakpana masida yawba mineral amadi cytokinin na jahi ga chanadana ahal ocean badagi ngak thoktuna unsa thot nongna lehali haikru mahida khohi haptuna ayukta thakpana masida yawba vitamin C na collagen putokpagi chang hengat hanbaga loinina unsagi darkfam amadi dark spot leiba fawba pathan bada mateng pangi haina akhangai singna makata na hairi